program se hongdrigeda akhoi myam maraktagi handaki satkriba tha amani se sida yamna khangowdaba kehani yamna thajadaba thabak ma kakthui ai se yam nungai ai tare yam nungai sigi thabak se thokanda mayamsu kangdulai khangi ha tani thabak se kari no se adu kai woidino khangdri ne hojik se mayam ningsang jarake hojik still train chatliba choreography ama still hojik insta da social media ke platform sing da still akhoi choreography je hojik choreography ma reels ki choreography ama sai ama hojik yamna trending chatli so sigi choreographer se kana no naina thiro matam da akhoi ki studio sida dum yaw student choreography to le bai ta and hadakta inau na ma se akhoi CCTGM cine choreographers and dancers guild manipur da su ma se inau na choreographer moina register to bangam create so I'm very proud of him and so let's welcome the choreographer of Banhek I wish I taraba guys ma'am hana taraba sigi isai se only koi manipur thung na itare koi gi maitai adigi silgi sinop sing adigi loina mak itare loina mak thamoi da yobangam gi isai ne sigi choreographer kausin jage Nukdozam Danes Singh ngasi numis se yamna nungai haibati matam kuina any crime no ro adagi problem no ro matam sangna lepure tare akhoi gi dancer sing je matam sangna lepure ado hanak no na tare hanak no na mu hingale sigi matam se yam wana ngai na ram ngani ko dancer sing na jo ado hojikti la amnina akhoi gi tofam thokpa honafam thokpa do fajana honaraje aduga ai hanaki haitare handak itha thajadana haitare Banhek ana rongmai naga ko rongmai gi aiti jati gi oiba isai ama haitare ado tanja chana aina grab to winaba pibirak pai tare ado yam nungai ado itha thajadana ado yamna mayamna pamba haitare mayamna pambibo oigre yam sathina harawe aina matam sangna dagi hona jarakpado adu mahi kitang saba hore ena I khanjai simaina matik sabung ora pajai oja akhoi gi oja mayam haitare DDI gi oja laibiri mayam do aina yamna adi ikai khumna uchai share ga thank you